Directorate of Information and Public Relations DIP na sinunangasi Imphal Gintay Pachuthik Leiba DIP gi office ta National Press Day gi thorom pangthok tuna Manipur State Journalist Award lanthokre. All Manipur Press Association Ampagi ni Phunga Palso Fountain Day thorom Imphal Hotel gi sangai hol da pangthokre. Mongsang gi makha lekai lokon da ngasi ayuk yainabgi damak ngarang numidang paiduna thamlamba lo sangam amagi phawai khudap sing masak khangdaba sing na mai thadok lamle. Ngarang numidang tidim lambi paring yumnam khunauda maroti bhel ama accident thokpi tholokta mama macha leikhidre. Kokomai khongyang sogatuna ngarang numidang tapaki tongan mafam singda miyamna mairagi leiri satuna pendaba kolau sing laukhre. Lamjing Banidhi Limited ki chahi gi oiba ahanba member sing amasong shareholder sing mi fam North AOC leiba classic hotel da pangthokre. Hauji Delhi da leiriba CLP ki lusingba o ibo bigi team na ngasi numidang wairam pung mga ta matamda Congress ki lusing bi Sonia Gandhi unanaba matam lepkhre. Ngarang Indo-Bangla International Border ki kha thangba Assam gi Salmara district ta BSF na sanhuran mani singna ba mioi ama nongwai na kaptuna hatkhre. Darang Police Kangun Haukiba Irai Numita Bihudia Village Tagi Dr. Saduna Niyom Lana Mioi Kaya Laing Patap Satramba Mioi Ama Dr. Gi Equipment Sing Amasung Hidak Langthak Singapore na Pagat Pangamkre. Foreign Contribution Regulation Act Wang Mada Tabak Tawagi Maral da Central Bureau of Investigation CBI na Bangalore Amadi Delhi da Leiba Amnesty International India Gi Office da Thiba Humugi Tabak Sathakre.